NIANA ARAMBAI TENGGOL gi LUCHINGPUREL KOROUNGANBA KHUMAN gi MATHAKTA SHIRAKLIBA MARAL SING ASI YANINGDABA PHONGDOKTUNA NGASI LANGTHABAL APUNBA MEIRA PAIBI na SHILLAGA LANGTHABAL Maibam Leikai Da Meeyam gi Oiba Wakat Meepham ama Phamkhre MEIRA PAIBI kyana saruk yaduna pangthokiba Meeyam gi Wakat Meepham aduda LANGTHABAL APUNBA MEIRA PAIBI gi General Secretary Sorokhaibam Ambikana hai kuki narcoterrorist singna chatharaklibba lan asi Manipur lengang na thingnaba ngamdabadagi ARAMBAI TENGGOL gi TENGGOLOI singna mama leba kidamak tumba chaba khangdana thingnari ba asida NIANA case palaga fana honarakpa asi laibak thibani lengang na thingnaba ngamdabadagi mama leba kanaba kidamak chungthorakliba sing asida NIANA case pandori ba asi tasengna Manipur lenga ki asonmani Manipur thukaina po honarakliba kuki narcoterrorist sing Chathaba Thabak Thoram Singna Khangsinandana Lairaga, Tampaki Mafam Singda Tatana Combing Operation Chatharakpa si Yaningde Hainasu Mahakna Phongdokhi, Sorokhaibam Ambikana Makhatana Hai, Manipurgi Lam Machetam Fauba Kai Biyaroi, Manipurgi Ima Kuding na Sidriba Fauba Ima Lebaki Damak Lepkani, Kulngakpa Singsu Amata Sokpa Yaroi, ARAMBAI TENGGOL gi LUCHINGPUREL KOROUNGANBA KHUMAN gi MATHAKTA, Paliba NIA case asi Kudakta Kakadabani, Kudakta Kulai Kutta Kulai Pairaga Imaleba Kanaba Thorakliba Sing Dasu NIANA case Amata Panbe Yaroi Haina Mahangna Akanba Wafam Tambagaloinina ARAMBAI TENGGOL Linkhatkiba Numit Asi Ningsing Duna Numit Asi Preserve Togduna Thamningi Hainasu Mahangna Phongdokhi Ngasi Chathakiba Meeyam gi Wakat Meepham aduda Khungakpa Icha Sing Faba Yaroi Amadi Icha Koronganbada Paliba NIA gi case Kudakta Handokadabani Haina Iba Placard kya amasu paikhi Mamagta haining is a Manipur government sida karigi the Mactano Korongamba Gimatakta and I and Pan Gadaru Semasima Koi Matakta in hanging Bokosane. Makoina, a quick Mama Lebaki the Makta Makoina Song Tokadaba, Makoina Song Tokagana, Ahing to Masam Kangdana, Mama Lebaki the Mactane Song Tora Liba, Isasing Stakari the Mactano Makoina and I and Pan Duripse, Makoi Ikai the Braba. Makoi mamit uda bramanata da braba tasina masi aina moi mathak ta hainingeba phaga daba narco terrorist budi moina phadraga moina tawba khudingma budi moina namsalaga thamaga akhoigina mafam amada kainom tawre combing operation ne omjali mafam amada tawre aduni hairaga akhoi punama bu namthari se kari gi damakta noba aigi wakhanda mama laiba ki damakta songthok liba Korongambana Amarom da ARAMBAI TENGGOL si Korongambana Linkhatkibani Mana LUCHINGPUREL loiga Amarom da masigi khwai pasta hokdokiban numise ai preserve tawraga thamninge ai wakhanda moina akhoi bu namtharaga thamba yaroi mama Amarom da akhoi maitei amoina porde akhoi gi lam machilam ta kaibe yaroi akhoi ima laibaki damakta sidibak ki phawboda akhoi isa singi damakta lepani isa singja soloba khudimakta akhoi na thengnagani enairen panba khudakta lokthokadabane